ꯍꯧꯖꯤꯛꯅ ꯀꯌꯥ ꯋꯥꯖꯩ ꯇꯨꯃꯤꯟ ꯉꯥꯎꯕ ꯃꯊꯣꯡ ꯃꯋꯣꯡ ꯆꯥꯗ꯭ꯔꯕ ꯄꯥꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯨ ꯑꯣꯏꯔꯨꯕꯗ ꯅꯤꯡꯊꯦꯝꯅꯤ ꯄꯟꯊꯗꯅ ꯄꯥꯔꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯅꯤ ꯀꯣꯟꯅꯊꯪꯗ ꯐꯪꯂꯤ ꯅꯝꯕꯣꯜ ꯕꯖꯥꯔ ꯋꯥꯏꯗ ꯄꯥꯔꯤꯅ ꯒꯥꯔꯤ ꯈꯥꯝꯂꯝ ꯀꯩꯊꯦꯜꯔꯣꯝꯗ ꯃꯇꯣꯝ ꯄ꯭ꯔꯄꯞ ꯆꯪꯈꯤꯕꯗꯣ ꯃꯗꯨ ꯎꯍꯧꯗꯨꯅ ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯄꯅꯤ ꯄꯥꯔꯤꯒꯤ ꯃꯅꯤꯡꯖꯨꯝꯗ ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯏ ꯀꯔꯤꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯁꯨꯛ ꯍꯧꯅ ꯍꯧꯅ ꯉꯁꯥꯏꯗꯩ ꯀꯧꯕꯁꯤꯕꯨ ꯇꯥꯗꯕ ꯄꯥꯔꯤ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯊꯤꯝꯕ ꯅꯪ ꯑꯣꯏꯔꯦ ꯑꯩ ꯈꯔ ꯊꯨꯔꯦ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯀꯨꯏꯔꯣꯏꯅꯦꯁꯦ ꯍꯦꯃꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯅꯣ ꯋꯥ ꯃꯌꯦꯛꯁꯤ ꯁꯦꯡꯂꯝꯗꯦ ꯃꯥꯕꯣꯛꯇꯤ ꯅꯇꯧꯗꯨꯗ ꯃꯤꯄꯥꯏ ꯍꯧꯔꯦ ꯃꯥ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯂꯕ꯭ꯔꯅꯦ ꯀꯝꯗꯧꯅ ꯐꯪꯂꯤꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯤꯔꯛꯄꯗꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯔꯤꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯁꯠ ꯄꯨꯁꯜꯂꯛꯏ ꯁꯦ ꯐꯣꯟꯗꯨꯗ ꯌꯦꯡꯉꯨ ꯁꯦ ꯀꯔꯤꯅꯣꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛꯅꯤꯅꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯙꯔꯅꯥ ꯐꯝꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯅꯤ ꯁꯤꯗ ꯀꯔꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯅꯣ ꯃꯌꯥꯝꯁꯤꯕꯣ ꯎꯗꯕ꯭ꯔꯥ ꯅꯪꯕꯨ ꯊꯦꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯁꯨ ꯌꯥꯎꯕꯅꯤ ꯊꯦꯝꯕ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯈꯛ ꯑꯩꯅ ꯎꯔꯛꯄꯅꯤ ꯃꯥꯕꯨ ꯄꯥꯎ ꯌꯦꯡꯂꯨꯕꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯍꯥꯞꯂꯛꯄꯅꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤꯠ ꯃꯃꯥ ꯏꯄꯣꯝ ꯄꯣꯝ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯗꯣ ꯅꯪꯕꯨ ꯎꯗꯕ꯭ꯔꯥꯅꯦ ꯊꯦꯝꯕ ꯀꯗꯥꯏꯅꯣꯅꯦ ꯐꯤꯉꯧ ꯂꯣꯏꯅ ꯁꯦꯠꯂꯤ ꯏꯃꯥꯟ ꯃꯥꯟꯅꯩꯅꯦ ꯀꯔꯝꯕꯅꯣ ꯁꯤꯗ ꯐꯝꯂꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦꯍꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅꯤ ꯀꯩ ꯂꯝꯒꯤ ꯄꯥꯎꯅꯣ ꯁꯤꯗꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯉꯔꯥꯡ ꯐꯝꯈꯤꯕ ꯙꯔꯅꯥꯅꯤ ꯃꯥꯅ ꯂꯝꯕꯣꯜꯂꯣꯝꯗ ꯀꯝꯗꯧꯅ ꯂꯩꯔꯝꯃꯤꯕ ꯄꯥꯔꯤ ꯒꯥꯔꯤ ꯊꯦꯡꯁꯤꯟꯅꯗꯨꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯈꯔ ꯇꯞꯊꯅ ꯊꯧꯅꯤ ꯅꯪꯕꯣ ꯁꯤꯗꯅꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜꯁꯤꯗ ꯃꯥ ꯉꯔꯥꯡ ꯂꯥꯛꯑꯝꯃꯤ ꯑꯅꯛꯄꯗ ꯃꯥ ꯁꯣꯏꯗꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯅꯤ ꯊꯦꯝꯕ ꯌꯦꯡꯉꯨ ꯉꯔꯥꯡ ꯃꯥ ꯀꯞꯈꯤ ꯑꯃꯨꯛꯇꯁꯨ ꯑꯩꯅ ꯃꯅꯥꯛꯇ ꯂꯩꯔꯤꯀꯥꯟ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯑꯩ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯨꯃꯤꯟ ꯐꯝ ꯃꯥ ꯀꯞꯈꯤ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤꯗꯦ ꯄꯥꯔꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯦꯃꯥꯅ ꯀꯗꯥꯏꯗ ꯀꯞꯂꯤꯕ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯀꯞꯄꯤꯅꯤ ꯊꯣꯏꯕꯤꯅꯤ ꯃꯇꯣꯝꯇ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯀꯞꯄꯤꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯗꯗꯥ ꯌꯣꯡꯊꯦꯝ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡ ꯃꯌꯥ ꯏꯍꯤꯒ ꯂꯩꯈꯤꯕꯗꯣ ꯉꯔꯥꯡꯗꯤ ꯀꯞꯈ꯭ꯔꯕ ꯃꯥꯅ ꯄꯨꯄꯨꯁꯨ ꯌꯥꯎꯕ ꯎꯗꯦ ꯉꯔꯥꯡꯁꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯇꯣꯝꯇ ꯂꯩꯔꯤ ꯊꯣꯏꯕꯤꯁꯦ ꯀꯝꯗꯧꯅ ꯄꯥꯔꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ ꯃꯇꯥꯀꯨꯝ ꯀꯗꯣꯝꯗ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗ ꯀꯩꯊꯦꯜ ꯃꯅꯨꯡꯗꯨꯗ ꯅꯤꯡꯊꯦꯝꯕꯨ ꯃꯗꯣꯝ ꯊꯝꯂꯝ ꯄ꯭ꯔꯄꯞ ꯂꯥꯛꯏ ꯉꯥꯎꯔꯕꯣꯏ ꯍꯥꯟꯅꯅ ꯑꯆꯤꯛꯄꯗ ꯃꯗꯣꯝ ꯂꯣꯟꯅ ꯍꯧꯖꯤꯛꯅ ꯐꯣꯡꯅ ꯃꯌꯥꯝꯂꯛꯇ ꯃꯇꯣꯝ ꯑꯃꯨꯛꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯊꯦꯝꯕ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯅꯝ ꯀꯟꯕ ꯑꯩꯒꯤ ꯇꯧꯁꯤꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯔꯦ ꯅꯣꯡꯃ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯀꯥꯎꯊꯣꯛꯂꯨꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯅꯥꯛꯇ ꯍꯜꯂꯛꯎ ꯍꯥꯏꯅ ꯃꯥꯒꯤ ꯄꯤꯔꯥꯡꯕꯨ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯏꯈꯣꯡ ꯑꯅꯤꯁꯦ ꯊꯥꯡꯗꯣꯛꯂꯨꯕꯒꯤ ꯗꯟꯗꯤꯅꯤ ꯊꯣꯏꯕꯤꯅ ꯃꯗꯣꯝ ꯃꯌꯥꯝꯂꯛꯇ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤꯃꯒꯨꯝ ꯀꯞꯈꯤꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕꯅꯤ ꯌꯦꯡꯂꯨꯗꯅ ꯀꯅꯥꯅ ꯊꯥꯖꯔꯨꯅꯤ ꯃꯇꯧ ꯑꯁꯤ ꯑꯁꯨꯝ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯍꯦꯃꯥꯒꯤ ꯔꯥꯕꯣꯟ ꯑꯗꯨꯅ ꯀꯗꯥꯏ ꯉꯁꯤꯗꯤ ꯃꯥ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯃꯪꯗ ꯐꯥꯎꯕ ꯑꯣꯏꯊꯣꯛꯀꯅꯤ ꯊꯥꯖꯔꯨꯗꯕ ꯃꯥꯒꯤ ꯃꯥꯕꯣꯛ ꯂꯩꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤꯗꯤ ꯐꯅ ꯃꯊ꯭ꯋꯥꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯃꯥꯕꯣꯛ ꯈꯛꯅꯤꯀꯣ ꯀꯥꯏꯗꯅ ꯈꯟꯗꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯗꯕ ꯉꯝꯗꯦ ꯃꯈꯣꯜ ꯀꯜꯂꯤ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯑꯗꯨꯛ ꯁꯥꯎꯈꯤꯕꯒ ꯃꯕꯣꯛ ꯑꯩꯒꯤꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯋꯥꯐꯝꯗꯣ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯂꯩꯃꯁꯨ ꯇꯞꯊꯗꯨꯅ ꯁꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯥꯟꯅ ꯁꯥꯎꯒꯠꯄ ꯐꯠꯇꯦꯅꯦ ꯅꯪꯕꯣ ꯃꯥꯕꯣꯛꯀꯤ ꯄꯥꯔꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯃꯥꯕꯣꯛꯀꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯃꯕꯣꯛ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦ ꯑꯩ ꯗꯦꯜꯂꯤꯗꯒ ꯆꯪꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯁꯤꯜꯂ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯅꯕꯨ ꯁꯤꯟꯕꯤꯔꯛꯈꯤꯕꯗ ꯆꯪꯈꯤꯕ ꯁꯦꯜ ꯄꯨꯝꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯅ ꯁꯦꯜꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯒꯅꯤ ꯄꯥꯔꯤ ꯄꯦꯜꯂꯤ ꯑꯩ ꯑꯍꯦꯟꯕ ꯑꯃ ꯄꯥꯝꯗ꯭ꯔꯤ ꯀꯜꯂꯛꯇ꯭ꯔꯤ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯃꯕꯣꯛ ꯄꯦꯜꯂꯤ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯑꯩ ꯑꯍꯦꯟꯕ ꯑꯃ ꯄꯥꯝꯗ꯭ꯔꯤ
Leima phamlambadagi haugot mayaki mapambomda makuna paiki themli. Pariya sega maiga haidana khananaba wani nangi tungidama mabokna wakhalasi. Mabo ai pamri ai mabokna pupu sanahalna hairiba nakoina sileba wado yaba khangam. Aigi punsise mamai drabra mabo ai nan makai mabokna aigi daba phanaba silibani haidana khandoktuna tumina leibani. Adubo ibuk thakpi haiduna aduguma wado bahaiba ngamba pupu sanahal busu aina khaki kai khumnara magi sepomba aina singani. Pariya sibu taba yaba chanaba yariba waramaba hojik aibu luhong haiba ngamba masunpi asuk angang oiribasiga aiga thuna luhongnaba sinjilak aduga ibu luhongnaba matungda Delhi da thagani sel puthokpiduna laik tamangani haiba sibu chanaba yaba wara aigi punsibu makoina ekta sanani ngomongda sanaba yabra. Pariya amukta tapta kosi saukinu maboki wase taw chumna athabi matanaba nangna chakhidringai sida thoibiga mamingtagi oina luhong haibani khura sanahala ahen ba tai wadi mana haidedana ai ngam ai madu yabus umom mabo leimusu majabu thimjin mangam laktrabada makhol kali masu sauri hai na khol do kan ganu nang aina hujik laibase yum nati migi mayum ni. Pari hauna laukhali lairibado miyum ni kautukni ma ai kana suki drenga sidima bo mafamuse ai thadoktuna chatlei kadai de chakadawriba ha nayum leibro nangi leifam leibro kadai de leiru dawri ha khumune mina haidi wase kari kai ha naraiba phabani leijaba makoigi maram thumpumba nangi ohen nangbus mi oina basembigi sumna tagi maming tagi thoibigi nanga luhung haibani ahenba mari leinau thoibu nangna puduna chalu haibani natedana wa makhata biranu mabo kari nangumana aigi jindakta khumbana dikla tumilei kaisu khangdaba kari khangadawri taningdi pel oi ai kanamtagi wa taningdi. Leima phathaba ngamda parigi mamaida kupangna kana thajinki mapi dana khudombi singai khangbra taxi khasi khangdaba macha mina mamang palaitaba macha aina lairi sidatnabi aina mathong maram khangda afang afang pizaduna yoklakpa machani haidana chahenge haibro nangbu hek pikni kandagi yuksarakpagi mahiro. Pari mamai ngangsin masado samonbagi kharasinigli tumin makong nontaduna lepi leimana maboki pari maboksu khangini aina silba pumbase nangna yaningde haibusu adubu sinatana kari upai lei ha nangini haiduna cheng khuzama pibiraknaba sangsar sira kana leiribage ha aduna nang wakhal muna khalu nangna lam heli haiduna khurana saukiduna nangbu intoklabadi iyum leifam phawba leizarba ikhoina kanhagi mafamda saidangna leirukani ha ai sune nangna nungai kiro haidana mabokna haidoktabani mabokna nan bakai leiba nang mamtongi yumdudagi aibu chatkro ipuk thakpa ngamdre haidana thala ibin maboku kari taw haibno pari nangbu gyan taruba khurase asuk phattaba mi sunate isa thobisu asuk pukchel singbin aga goiribagi pangaw ngausa nangbu damana ningzaribani magi matause nangbu minungsi machet ama phawba pokpa ngamdabro ha pari adubu ahenba wahayama parigi majindagi laimana numituda tabadi fangkide. Noktum noklure madi hege wakpada gate kansinbaga sumang machida leptuna leremliba maubada momon ikaina noklakribi ngasidi tuminaga lekrabin nan makhaina maubada mayahigat chiti choirang he mahaiban ningthem gakni yengki hey ichal thoibi nangri sida kaidoriba ha kari mataw tormlibsibo hare hangamabal pi barek sit ka tokthadana soinaw nangbo idalak pi sanaribro natomta fizi ama sarhaika makokta satkupsanki darayung them ai mau anobiki training tawjaribani ne khangjar rosifa karieba hey mau anobi nang school da function gi drama sanadoribro mau anobi sadoribro banangbo nateda school tambadi bit leitreda
exam fail oimandana aduga mawanobido asengmagi oizadawre aidi nangdi kalak jawo dada yungthem hai kadomdagi channel usina ho mawibe ma seli fanik tuna ichau chau soro ching kharapi ko fanik oina siludana kuira ga thubiya nang se dada di kisalebo hai aseng kri lai unargi ni nangbo hema do pinjana dum dum lai dada yungthem ya hothe nangdi pause tajaram khiroi tamon chong habiraktrabro ha aiga nahing jabaga luhung dawri kuije kaino luhung loire rabon pupata duna aina phasana sena biraga pukphaba aigi tamo chaw hendoini hai oida ba haibadi alingdren he masigi sonau sire kamdong ne ide e thajara tok chawna dada aseng mani mi pupuna ngarang wa khana khre rabon ne adeli chakidringai aise mangonda luhung birani hairiba aisu ahan badadi thajade bako ada pupuna aseng bagini haine aduga mabuk lai maso ngasayu nganta adagi lagane aikoida chak chamine khangjarabro aiga ramonga luhungbudo mana suyai ngasisu aikoidane mabokto ahing lekani haingo mana noi rabunsu luhungbudo yahangani hai ningthem ngakpana loin kaino thubi nang hairbo mayam sibo aseng kine dada yongthe pupuna hairibako rabona delhi da changkradi jai masing mayam yamna ma ada sum laikhrani hai hana dagi mapuka khara phattabane madi sum aingonagi lapa laikhradi mana aise pungkaw kaw thokhiba yai hai delhi dadi rabon se atei phasaba nupi atei myam ama thengna khini adei madi officer oikradi aibu kaw bikradi aidi mangjare aduna pupuna luhung birakane mase delhi da oina thagani haiba adu oiradi yumda ai lehori mana ningsinglani dum aibu kaw thokloi officer oiraga inakta ma halani chumra pupuna hairise loina dana yongthem chumra ba Hare Krishna sondera ho sidaba mapu sondera bo thubi karino humang kangida nange pausidi kadai mabuk tu busida leibro laiki mabukna si aina seli bu phani phisi se lebi re ine phajatra mabuk to rabun ga wari sakhi bani aide kamain tawni noi rabun do saubra hijaba ko olawbra ba hana dum churumuk thakrabra ba na amuk te yingbiro dada yongthem aduga aingonda paudum ta tambiro ko ningthem imung lomda prabhab chanki marai ba kumangkang tasing na tari ba pauduna asing oiram labadi pari gi matau to kari oiram ni khalubada ma akiba moikhre as mi sinaba tari ni ka ino ni asuk ta na pupu sisuwa almandida muthok lamba thung chadida angang sinari kari khangni nate aina haidi masunu pisibu asuk ta na class 8 ta kari haiwani pupu sibu ba as aidiba matung na inarakliba hema pisumani so pupu kai dawre haibano dada ha ningthem mamai lithoklam ho nangse yam phajare haiba phajare pumnai nei rei hema di sida no khowi o asenki ikai je dada yongthem kai chaningina ha kai pizauge ba aigidi dada yongthem tani hema karibu khalurabana suru masaidagini mayum sumanget mayaduda hanganada chatuna leiriba kanabu ngairiba getu dagi hangdorakpaga haraungna taping chensanjai mapuda konsanba keiwai ikaina nokli sanal di masugi matautuda mapira dum chenki adobo hanagum losanjai hai pupugi thubi hai helhoya toimbigum hajaredana ai thubi se ngaside kadai degi phi phane ngone nangna selibadubo mabokna puraklini aigine haidana piraiba pupu asengi aise tamo chawda thuna luhung natro masugi pakum pige haidana maya kathokli adubu khangauda sana lokto sida na khuduna lei chumna masado lepangamda pathawang mapada makhuna kana paisin hema ngakna mapude ying sanal ke satawda sa nogladuna pakumpi luhungani nang mabukna suyaraban ada pupu tamo chawna yaraktradi yani da pupu ai tamo chawge matung inage
ꯗꯦꯜꯂꯤꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ ꯊꯣꯏꯕꯤ ꯀꯣꯟꯅ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ ꯄꯨꯄꯨ ꯍꯥꯎ ꯅꯪ ꯆꯩꯁꯨ ꯄꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ ꯁꯨꯝ ꯄꯥꯏꯕꯅꯤꯗ ꯄꯨꯄꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯃꯥ ꯃꯄꯨꯒꯤ ꯆꯩꯗꯣ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯏꯈꯨꯏ ꯈꯨꯏꯖꯜꯂꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯪ ꯍꯟꯗꯛꯇꯤ ꯑꯌꯨꯛꯁꯨ ꯅꯨꯡꯊꯤꯜꯗꯁꯨ ꯂꯣꯛ ꯑꯗꯨꯝ ꯈꯨꯏ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏꯁꯜꯂꯛꯑꯦ ꯅꯪꯕꯨ ꯅꯍꯥꯟ ꯗꯣꯛꯇꯔ ꯆꯠꯂꯨꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦ ꯍꯥꯏꯕꯗꯥꯏ ꯑꯗꯨꯒ ꯅꯁꯥ ꯁꯣꯟꯖꯜꯂꯛꯄꯩ ꯅꯠꯇ꯭ꯔꯥ ꯅꯁꯥ ꯅꯥꯕꯩ ꯅꯠꯇ꯭ꯔꯥ ꯆꯩꯁꯨ ꯄꯥꯏꯔꯤꯗꯣ ꯍꯥ ꯑꯣꯟꯊꯣꯛꯏꯗ ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯇꯧꯍꯩꯗꯦꯀꯣ ꯅꯪꯒꯤꯗꯤ ꯄꯨꯄꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯩꯒꯤ ꯏꯍꯨꯠꯅ ꯅꯪꯒꯤ ꯇꯥꯃꯣꯆꯧ ꯄꯥꯔꯤꯅ ꯁꯤꯜꯍꯧꯒꯗꯕꯅꯤ ꯅꯪꯕꯨ ꯁꯦꯟꯅꯒꯗꯕꯅꯤ ꯅꯪꯒꯤꯗꯃꯛꯅꯤꯅꯦ ꯄꯨꯄꯨꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕꯁꯦ ꯃꯌꯥꯝꯅꯗꯤ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯅꯩ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ ꯅꯪꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯅ ꯄꯨꯄꯨꯗꯤ ꯂꯩꯇꯥꯗ꯭ꯔꯦꯅꯦ ꯄꯨꯄꯨ ꯅꯪ ꯀꯞꯀꯦ ꯇꯧꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤꯗꯤ ꯀꯅꯥ ꯋꯥꯠꯇꯦꯅ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯂꯨꯍꯣꯡꯂꯁꯨ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯒꯅꯤ ꯀꯣ ꯄꯨꯄꯨ ꯗꯦꯜꯂꯤꯗ ꯇꯥꯃꯣꯆꯧ ꯃꯅꯥꯛꯇ ꯍꯌꯦꯡꯋꯥꯏ ꯆꯠꯃꯤꯟꯅꯕꯁꯨꯅꯦ ꯅꯪꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯅꯇꯨꯡ ꯏꯟꯒꯅꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯄꯨꯄꯨ ꯅꯪ ꯈꯛꯅꯤ ꯑꯉꯥꯎꯕꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗꯅꯦ ꯅꯇꯣꯝꯇ ꯂꯩꯔꯅꯤ ꯄꯨꯄꯨꯒꯅꯦ ꯃꯅꯨꯡꯗ ꯂꯩꯁꯤꯜꯂꯥꯎ ꯃꯁꯨꯒꯤ ꯃꯈꯨꯠ ꯃꯆꯥꯗꯣ ꯄꯥꯃꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯅꯤꯗꯣ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯃꯤꯟꯅꯩ ꯁꯅꯥꯜ ꯆꯠꯂꯝꯕ ꯆꯞꯂꯦꯞ ꯑꯃꯨꯛꯁꯨ ꯂꯣꯛ ꯈꯨꯗꯨꯅ ꯂꯩ ꯍꯦꯃꯥ ꯃꯄꯨꯒꯤ ꯅꯥꯡꯒꯟꯗ ꯃꯈꯨꯠꯅ ꯕꯥꯛ ꯕꯥꯛ ꯇꯞꯅ ꯇꯞꯅ ꯊꯥꯕꯤ ꯐꯔꯣ ꯐꯔꯣ ꯑꯩꯒꯤ ꯄꯨꯄꯨ ꯂꯣꯛ ꯊꯨꯡꯕ ꯐꯔꯣ ꯑꯩꯅ ꯂꯣꯛ ꯊꯨꯡꯕꯗꯤ ꯊꯨꯅ ꯑꯗꯨം ꯐꯈꯤ ꯑꯗꯨ ꯄꯨꯄꯨ ꯅꯪꯗꯤ ꯁꯨꯡꯐꯠꯁꯨ ꯐꯧ ꯌꯥꯗꯦ ꯅꯍꯥꯟꯒꯤ ꯗꯣꯛꯇꯔꯗꯣ ꯍꯩꯔꯝꯃꯔꯣꯏ ꯑꯐꯕ ꯑꯃꯗ ꯑꯃꯨꯛ ꯆꯧꯁꯤ ꯁꯤ ꯄꯨꯄꯨ ꯇꯞꯅ ꯆꯠꯂꯨꯀꯣ ꯑꯩ ꯁꯝꯂꯛꯀꯦꯁꯦ ꯇꯨꯁꯟꯒꯅꯤꯌꯦꯕ ꯂꯣꯛꯇꯨꯗ ꯐꯈ꯭ꯔꯗꯤ ꯐꯅꯤ ꯂꯥꯏꯁꯤꯁꯨꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯥꯍꯟꯒꯦ ꯍꯥꯏꯗꯦꯍꯦ ꯄꯨꯄꯨꯗꯗ ꯁꯨꯝ ꯅꯥꯍꯜꯂꯤ ꯍꯩ ꯑꯣꯟꯊꯣꯛꯏꯗ ꯑꯩꯁꯨ ꯊꯣꯛꯑꯦ ꯑꯗꯨꯝꯅ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯃꯨꯔꯇꯤ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯔꯔꯣꯏ ꯂꯦꯞꯄꯤ ꯃꯥꯁꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅꯕꯨ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯌꯥꯎꯗ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅꯕꯨ ꯃꯌꯥꯝꯅ ꯇꯧꯅꯅꯕ ꯆꯠꯅꯗꯕ ꯂꯝꯕꯤꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯁꯅꯍꯜ ꯂꯩꯃꯅ ꯃꯥꯕꯨ ꯅꯝꯐꯨꯗꯨꯗ ꯂꯝꯕꯤꯗꯨꯗ ꯆꯠꯍꯟꯒꯦ ꯍꯣꯠꯅꯔꯛꯂꯤꯕ ꯃꯥꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯥꯏ ꯑꯗꯨꯝ ꯑꯐꯥ ꯑꯐꯣꯟ ꯃꯔꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯃꯥ ꯄꯥꯝꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅꯕꯨ ꯂꯂꯣꯟꯄꯣꯛꯀꯨꯝ ꯌꯣꯟꯊꯣꯛꯄ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯍꯤꯡꯕ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯦ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯂꯦꯞꯄꯤ ꯄꯥꯔꯤꯁꯨ ꯂꯥꯟꯈꯤꯗꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯍꯥꯟꯅꯗꯧꯅ ꯑꯗꯨꯛ ꯍꯩꯅꯗ ꯂꯩꯔꯛꯂꯤ ꯑꯉꯥꯡ ꯑꯄꯤꯁꯛ ꯀ꯭ꯂꯥꯁ 8ꯇ ꯇꯝꯂꯤꯕꯤ ꯍꯦꯃꯥꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯖꯤꯜꯂꯛꯏꯕ ꯃꯥꯗꯣ ꯃꯊ꯭ꯋꯥꯏꯗꯣ ꯄꯦꯟꯗ꯭ꯔꯤ ꯑꯗꯨꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯔꯤꯕꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯁꯤꯟꯈ꯭ꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯨꯡꯆꯤꯛ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯨꯏ ꯊꯣꯛꯂꯛꯄꯗ ꯏꯈꯪꯕꯨ ꯈꯪꯂꯔꯦ ꯂꯝꯍꯦꯟꯕꯤꯗꯣ ꯑꯃꯨꯛ ꯎꯅꯔꯦ ꯍꯩꯅꯗꯕ ꯑꯃꯒꯤ ꯃꯊꯛꯇ ꯍꯩꯅꯗꯕ ꯍꯦꯃꯥ ꯐꯤꯡꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯀꯅꯥꯅꯣ ꯔꯥꯕꯣꯟ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪ ꯃꯨꯔꯇꯤꯗꯣ ꯍꯩꯅꯗꯅ ꯑꯁ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯍꯦꯃꯥ ꯃꯨꯔꯇꯤꯗꯨꯅ ꯄꯥꯏꯔꯤꯕ ꯕꯦꯛ ꯃꯌꯣꯝꯗꯨꯗ ꯌꯦꯡꯂꯨꯏ ꯏꯐꯤꯡ ꯐꯤꯡꯅ ꯑꯍꯤꯡꯁꯤꯗ ꯃꯌꯣꯝ ꯌꯣꯝꯂꯒ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯤ ꯃꯥꯕꯣꯛꯁꯨ ꯇꯨꯝꯍꯧꯋꯦ ꯍꯥꯏꯗꯣꯛꯎꯖꯣꯔꯥ ꯋꯥꯔꯤꯒꯤ ꯃꯃꯥꯡꯗ ꯍꯦꯃꯥ ꯂꯦꯞꯁꯤꯟꯈꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯥꯒꯤ ꯃꯨꯔꯇꯤꯗꯣ ꯃꯉꯛꯁꯝ ꯂꯩꯈꯠ ꯃꯤꯄꯥꯏꯅ ꯌꯦꯡꯈꯠꯂꯨꯏ ꯅꯨꯄꯥꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯒꯤ ꯑꯁꯥꯎꯕꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡꯗꯨꯗ ꯍꯦꯃꯥꯕꯨ ꯁꯠ ꯏꯟꯊꯣꯛꯏ ꯍꯩꯅꯗꯦ ꯆꯪꯈ꯭ꯔꯣ ꯍꯟꯗꯣꯛꯎꯁꯤ ꯍꯦꯃꯥ ꯃꯄꯤꯔꯥ ꯆꯦꯟ ꯄꯥꯔꯤꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯗ ꯄꯦꯟꯗꯕꯅ ꯊꯟ ꯍꯥꯏꯔꯛꯏ ꯔꯥꯕꯣꯟ ꯅꯪ ꯑꯩ ꯊꯅꯝꯂꯒ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯤ ꯉꯥꯏꯈꯣꯁꯤ ꯑꯩꯗꯤ ꯑꯍꯤꯡꯒꯁꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯧꯔꯤꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯁꯜꯂꯛꯇꯕ ꯑꯍꯤꯡꯗ ꯊꯥ ꯌꯦꯡꯂꯒ ꯋꯥꯈꯜ ꯋꯥꯕ ꯐꯩ ꯍꯥꯏꯅꯕꯒꯤ ꯊꯥ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯟꯗꯨꯅ ꯑꯍꯤꯡꯁꯤꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦꯒ ꯇꯧꯏꯅꯦ ꯆꯠꯂꯣ ꯅꯪ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯆꯪꯉꯣꯏ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯇꯣꯏ ꯇꯧꯏꯗꯣ ꯈꯪꯗꯕꯣꯏ ꯅꯤꯡꯕ꯭ꯔꯥ ꯏꯃꯨꯡꯗ ꯆꯪꯉꯣ ꯀꯥꯏ ꯅꯪ ꯃꯌꯨꯝꯗ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯄꯥꯔꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯅ ꯐꯥꯊꯅꯕ ꯍꯣꯠꯅꯔꯨꯏ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪ ꯑꯉꯥꯡꯅꯤ ꯑꯩꯕꯨ ꯑꯊꯤꯕ ꯋꯥ ꯍꯥꯏꯔꯒ ꯅꯪꯕꯨ ꯆꯩꯍꯟꯕꯅꯨ
ꯂꯝꯍꯦꯟꯒꯅꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯣ ꯆꯪ ꯔꯥꯕꯣꯟ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯇꯧꯕꯗꯨꯗꯤ ꯑꯩꯅ ꯅꯪꯁꯦ ꯍꯤꯡꯆꯥꯕꯅꯤꯅ ꯔꯥꯕꯣꯟ ꯀꯥꯏꯅꯒ ꯀꯧꯕꯤꯔꯤꯁꯤ ꯑꯩꯁꯦ ꯑꯉꯥꯡ ꯀꯥꯏꯅ ꯑꯍꯜ ꯅꯪꯕꯨꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄꯗ ꯃꯥꯗꯤ ꯍꯦꯜꯂꯤꯅꯦ ꯈꯪꯉꯕ ꯆꯨꯔꯨꯞ ꯊꯛꯄ ꯅꯪ ꯌꯨꯒꯁꯨ ꯍꯨꯔꯥꯟꯗꯨꯅ ꯊꯛꯂꯝꯒꯅꯤ ꯑꯍꯜꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯩꯗꯤ ꯄꯨꯄꯨꯅ ꯅꯪꯁꯦ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯨꯝ ꯅꯪꯕꯨ ꯅꯤꯡꯖꯩ ꯅꯪꯕꯨ ꯁꯦꯟꯅꯖꯩ ꯅꯪꯗꯤ ꯀꯗꯥꯏ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯉꯣꯟꯗꯐꯥꯎ ꯐꯖꯅ ꯌꯦꯡꯕꯤꯗꯦ ꯏꯀꯥꯏꯅꯦ ꯑꯩꯁꯨ ꯑꯩ ꯏꯇꯣꯝꯇꯅ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩ ꯅꯪꯅ ꯑꯩꯒꯤ ꯏꯃꯤꯡ ꯐꯥꯎ ꯑꯃꯨꯛꯐꯥꯎ ꯀꯧꯕꯤꯗꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯣꯏ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧ ꯑꯩ ꯍꯦꯟꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯏꯍꯩ ꯇꯝꯍꯟꯕꯤꯈꯤꯕ ꯏꯕꯨꯛ ꯊꯥꯛꯄꯤꯈꯤꯕ ꯂꯩꯐꯝ ꯄꯤꯕꯤꯈꯤꯕ ꯆꯪꯈꯤꯕ ꯁꯦꯜꯒꯨꯝꯕ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯤꯡꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯨ ꯍꯟꯗꯣꯛꯁꯦ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯠꯆꯤ ꯂꯩꯕ ꯍꯦꯃꯥꯕꯨ ꯄꯥꯔꯤꯅ ꯏꯟꯊꯣꯛꯂꯨꯏ ꯔꯥꯕꯣꯟ ꯌꯥꯔꯣꯏ ꯀꯩꯁꯨ ꯅꯈꯨꯗꯥꯡꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯤ ꯑꯩ ꯊꯅꯝꯂꯒ ꯆꯠꯈꯤꯅꯨ ꯅꯪ ꯈꯛꯅꯦ ꯑꯩꯒꯤꯗꯤ ꯑꯇꯩ ꯅꯨꯄꯥ ꯃꯌꯥꯝꯅ ꯁ꯭ꯀꯨꯜꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯌꯨꯝꯗ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯍꯧꯔꯤ ꯈꯟꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯂꯟꯊꯣꯛꯒꯦ ꯇꯧꯏ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯍꯦꯃꯥꯅ ꯃꯤꯀꯨꯞꯇꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯒꯤ ꯈꯨꯗꯥꯡꯗꯨꯗ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯨꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯍꯩꯅꯗꯅ ꯁꯥꯎꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯏ ꯐ꯭ꯂꯣꯔꯗꯨꯗ ꯃꯁꯥꯗꯨ ꯇꯨꯁꯟꯗꯨꯅ ꯍꯦꯃꯥ ꯇꯥꯏ ꯅꯪꯗꯤ ꯁꯨꯝ ꯁꯨꯝ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯦ ꯍꯦꯟꯖꯤꯜꯂꯛꯏꯅ ꯆꯠꯊꯣꯛꯅꯦ ꯏꯁꯥꯗ ꯄꯥꯏꯔꯛꯀꯅꯨ ꯍꯩꯅꯗꯦ ꯍꯟꯗꯣꯛꯁꯦ ꯀꯗꯥꯏꯗꯅꯣ ꯔꯥꯕꯣꯟ ꯔꯥꯕꯣꯟ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯔꯥꯕꯣꯟ ꯉꯥꯏꯈꯣꯁꯤ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯄꯥꯔꯤꯒꯤ ꯂꯝꯕꯤ ꯂꯝꯍꯦꯟꯕꯤꯗꯨꯅ ꯊꯠꯆꯔꯨꯏ ꯍꯟꯖꯤꯟꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯝꯃꯤ ꯁꯥꯎꯔꯦ ꯄꯥꯔꯤꯗꯣ ꯊꯨꯀꯠꯆꯩ ꯍꯩꯅꯗꯦꯍꯦ ꯆꯠꯂꯣ ꯆꯣ ꯍꯦꯃꯥ ꯍꯟꯖꯤꯟꯅ ꯇꯨꯁꯟꯗꯨꯅ ꯇꯥꯏ ꯑꯌꯣꯏꯃ ꯑꯌꯣ ꯁꯥꯎꯃꯟꯈ꯭ꯔꯦ ꯄꯥꯔꯤ ꯃꯇꯤꯟ ꯁꯤꯠꯇꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯍꯌꯦꯡꯉꯥꯛ ꯃꯤꯉꯝꯕꯤ ꯅꯇꯤꯛ ꯅꯄꯥꯆꯥꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯨꯄꯥ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯨꯡꯁꯤ ꯂꯩꯕ ꯉꯝꯕꯤ ꯁꯤ ꯀꯥꯎꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯁꯨꯅꯛꯄꯨꯅ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯎꯕ ꯑꯩꯅ ꯌꯥꯗꯦ ꯑꯌꯥꯝꯕ ꯃꯐꯝꯗ ꯑꯗꯨ ꯇꯧꯔꯁꯨ ꯅꯁꯥꯒꯤ ꯏꯖꯠ ꯌꯦꯡꯖꯗꯅ ꯑꯁꯨꯝ ꯃꯤꯕꯨ ꯅꯤꯡꯇꯝꯍꯟꯗ ꯐꯖꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯕ ꯌꯥꯗꯦ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯁꯦꯜꯒꯨꯝꯕ ꯑꯩꯅ ꯁꯤꯡꯂꯛꯀꯅꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯉꯁꯤꯗꯒꯤꯗꯤ ꯍꯦꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯃꯅꯥꯛꯇꯒꯤ ꯃꯃꯤ ꯁꯥꯃꯟꯈ꯭ꯔꯒꯦ ꯆꯞꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯣꯏ ꯍꯦꯃꯥ ꯍꯧꯒꯠ ꯃꯌꯨꯝ ꯒꯦꯠꯔꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯀꯞꯂꯦ ꯍꯟꯁꯤꯟꯅ ꯅꯧꯔꯤꯕꯤ ꯊꯃꯣꯏ ꯑꯗꯣ ꯊꯨꯒꯥꯏꯕꯤꯔꯝꯂꯦ ꯉꯥꯏꯈꯨꯑꯣ ꯔꯥꯕꯣꯟ ꯆꯠꯈꯤꯅꯨꯑꯣ ꯁꯥꯎꯕ ꯐꯔꯣꯁꯦ ꯁꯦ ꯑꯩ ꯔꯥꯕꯣꯟ ꯍꯥꯏꯅ ꯀꯧꯔꯔꯣꯏꯕ ꯄꯨꯄꯨ ꯃꯥꯕꯣ ꯇꯥꯃꯣꯆꯧ ꯆꯠꯈ꯭ꯔꯦ ꯄꯨꯄꯨ ꯇꯥꯃꯣꯆꯧ ꯅꯪ ꯆꯠꯈꯤꯅꯨ ꯁꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪꯒ ꯀꯧꯔꯛꯈꯨ ꯄꯨꯄꯨꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯑꯩꯕꯨ ꯀꯞꯍꯜꯂꯣꯏ ꯑꯩꯒꯤ ꯄꯤꯁꯦ ꯅꯪꯅ ꯁꯦꯟꯅꯕꯤꯒꯅꯤ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯋꯥꯠꯇꯦ ꯍꯥꯏ ꯇꯥꯃꯣꯆꯧ ꯅꯪ ꯆꯠꯈꯤꯅꯨꯕ ꯄꯨꯄꯨ ꯇꯥꯃꯣꯆꯧꯁꯦ ꯆꯠꯈ꯭ꯔꯦ ꯄꯨꯄꯨ